ꯂꯤꯇꯥꯟꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯁꯦ ꯍꯟꯖꯤꯟꯕ ꯁꯨꯡꯉꯝꯗ꯭ꯔꯤ ꯉꯔꯥꯡꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ PS ꯅ ꯀꯣꯟꯕ ꯃꯐꯝꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯁꯨ ꯊꯣꯛꯈꯤꯕꯒꯤ ꯂꯩꯔꯦ ꯁꯤꯗꯁꯨ ꯅꯠꯇꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯐꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯔꯤ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 202ꯒꯤ ꯄꯔꯤꯡ ꯑꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤꯗꯒꯤ ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡꯒꯤ ꯃꯤꯌꯥꯝꯅ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯗꯨꯅ ꯏꯝꯐꯥꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯒꯗꯧꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯌꯥꯎꯔꯤ ꯑꯣꯖꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯅꯤꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔ ꯄꯤꯔꯛꯄ ꯃꯇꯝꯗꯁꯨꯀꯣ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔ ꯄꯤꯔꯛꯄ ꯃꯇꯝꯗꯁꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔ ꯄꯤꯔꯛꯄ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯆꯃꯝꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯆꯃꯝꯅꯕ ꯑꯗꯒꯤ ꯏꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔꯁꯦ ꯄꯤꯔꯛꯑꯦꯕꯀꯣ ꯍꯣꯏ ꯃꯣꯏꯅꯕꯨꯗꯤ ꯂꯣꯏꯁꯟꯅꯅꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯅꯕꯗꯣ ꯀꯣꯛꯅꯕ ꯄꯥꯋꯔꯗꯣ ꯃꯦꯅꯦꯖ ꯇꯧꯅꯕ ꯍꯥꯏꯅ ꯄꯤꯔꯛꯄ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯀꯩꯅꯣꯅ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯗꯤ ꯅꯥꯒꯥꯅ CM ꯑꯣꯏꯔꯝꯃꯁꯨ ꯀꯨꯀꯤ ꯃꯤ ꯑꯃꯅ CM ꯑꯣꯏꯔꯝ ꯇꯥꯔꯁꯨ ꯑꯣꯅꯔꯦꯕꯜ ꯃꯩꯇꯩ ꯑꯃꯅ ꯑꯣꯏꯔꯝꯃꯁꯨ ꯑꯣꯅꯔꯦꯕꯜꯁꯦ ꯑꯩꯈꯣꯏꯗꯗꯤ ꯆꯞ ꯃꯥꯟꯅꯒꯗ꯭ꯔꯥ ꯑꯗꯣ ꯑꯍꯨꯝ ꯊꯣꯛꯅ ꯗꯤꯚꯥꯏꯠ ꯇꯧꯊꯣꯛꯄꯁꯤꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯁꯦ ꯀꯝꯃꯨꯅꯤꯇꯤꯗ ꯕꯥꯏꯑꯁ ꯑꯣꯏꯕ ꯄꯣꯠ ꯂꯥꯛꯑꯀꯥꯟꯗ ꯑꯌꯥꯝꯕꯅ ꯅꯣꯡꯃꯩ ꯃꯇꯣꯟꯗꯒꯤ ꯂꯥꯛꯄ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯣꯡ ꯇꯔꯝ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟꯁꯤꯡꯁꯤꯒ ꯃꯔꯤꯁꯨ ꯂꯩꯅꯕꯅꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝꯁꯦ ꯑꯍꯨꯝ ꯊꯣꯛꯄꯁꯤꯅ ꯏꯔꯥꯡꯁꯦ ꯍꯦꯟꯅ ꯁꯥꯡꯗꯣꯛꯍꯟꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯖꯩꯀꯣ ꯑꯩꯅ ꯈꯜꯂꯤꯁꯦ ꯂꯥꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤ ꯍꯥꯏꯖꯕꯒꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ politically ꯐꯝ ꯑꯍꯨꯝ ꯌꯦꯜꯂꯛꯄꯁꯦ ꯀꯝꯃꯨꯅꯤꯇꯤ ꯑꯄꯤꯁ ꯇꯧꯅꯕ ꯀꯝꯃꯨꯅꯤꯇꯤꯗ ꯄꯦꯟꯅꯕ ꯈꯇꯪ ꯌꯦꯡꯉꯒ ꯌꯦꯜꯂꯛꯄ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯕ ꯂꯣꯁꯤ ꯑꯦꯟꯐꯣꯔꯁ ꯇꯧꯅꯕ ꯃꯑꯣꯡꯗ ꯅꯠꯇꯕꯀꯣ ꯑꯗꯣ ꯑꯍꯨꯝꯁꯤ ꯃꯥꯟꯅꯔꯒ ꯂꯣꯁꯤ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯟꯐꯣꯔꯁ ꯇꯧꯔꯒꯗꯤ ꯑꯦꯟꯐꯣꯔꯁ ꯇꯧꯔꯒ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤꯀꯣ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯑꯣꯅꯔꯦꯕꯜ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯃꯣꯏꯒꯤ ꯃꯥꯏꯀꯩꯗꯗꯤ ꯃꯍꯥꯛꯁꯦ ꯌꯨꯝꯗ ꯍꯟꯕꯐꯥꯎ ꯌꯥꯗ꯭रे ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯕꯐꯥꯎ ꯑꯩ ꯅꯤꯡꯇꯝꯅ ꯐꯝꯕ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯃꯥ ꯌꯥꯝ ꯐꯖꯅ ꯍꯧꯖꯤꯛꯁꯨ ꯎꯠꯂꯤꯑꯦꯕ ꯁꯤ ꯎꯠꯂꯤꯕꯅꯤꯅ ꯑꯗꯨꯝ ꯑꯥꯔꯝ ꯁ꯭ꯇ꯭ꯔꯒꯜꯒꯤ ꯄꯣꯠꯁꯤꯗꯤ ꯀꯣꯛꯑꯦꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯍꯥꯛꯅ ꯗꯤꯄꯨꯇꯤ CM ꯂꯧꯈꯤꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯕꯦꯔꯤꯌꯔꯁꯦ ꯂꯥꯟꯊꯣꯛꯑꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯥꯒꯁꯠ ꯍꯥꯎꯁꯁꯤꯗ ꯀꯝꯃꯨꯅꯤꯇꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯥꯔꯝ ꯒ꯭ꯔꯨꯞꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗ ꯅꯩꯅꯒꯗꯕꯅꯦꯕ ꯑꯗꯨ ꯅꯩꯅꯕꯒꯤ ꯔꯨꯝꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯑꯗꯨꯉꯥꯏ ꯃꯍꯥꯛ ꯃꯄꯥꯟꯗ ꯂꯩꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯌꯥꯎꯁꯜꯂꯛꯑꯕꯅꯤꯅ ꯃꯗꯨꯒꯤ ꯑꯣꯞꯁꯟꯗꯣ ꯀꯩ ꯍꯥꯏꯅꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯀꯩꯁꯨ ꯍꯜꯂꯝꯃꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝ ꯑꯩꯈꯣꯏ ꯃꯁꯥ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯥꯎ ꯉꯝꯗꯦ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯗ ꯗꯤꯁꯒ꯭ꯔꯦꯁ ꯇꯧꯕꯅꯦ ꯂꯧꯋꯦ ꯑꯩꯅ ꯗꯤꯁꯒ꯭ꯔꯦꯁ ꯇꯧꯕꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯚꯦꯂꯤꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯗ ꯗꯤꯁꯒ꯭ꯔꯦꯁ ꯇꯧꯕꯅꯦ ꯂꯧꯋꯤ ꯗꯤꯄꯨꯇꯤ CM ꯑꯃ ꯄꯥꯏꯔ ꯐꯥꯎꯗ ꯃꯍꯥꯛꯅ ꯏꯝꯐꯥꯜ ꯚꯦꯂꯤꯁꯤꯗ ꯅꯣꯡꯃꯈꯛ ꯂꯥꯛꯑꯝꯃꯒ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯏꯟ ꯄꯔꯁꯟ ꯄ꯭ꯔꯖꯦꯟ ꯑꯣꯏꯕ ꯉꯝꯗꯕꯁꯦ ꯃꯥꯒꯤ ꯀꯝꯃꯨꯅꯤꯇꯤꯅ ꯃꯥꯒꯤ ꯃꯊꯛꯇ ꯑꯩꯅ ꯆꯠꯂꯨ ꯇꯥꯔꯗꯤ ꯑꯥꯎꯠꯔꯦꯖ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕ ꯌꯥꯏ ꯑꯩꯒꯤ ꯀꯝꯃꯨꯅꯤꯇꯤꯅ ꯑꯩ ꯌꯥꯔꯛꯇꯕ ꯌꯥꯏ ꯑꯩ ꯃꯊꯪꯗ ꯚꯣꯠ ꯀꯥꯔꯛꯇꯕ ꯌꯥꯏꯅ ꯈꯜꯂꯒ ꯀꯝꯃꯨꯅꯤꯇꯤ ꯄꯦꯟꯅꯕ ꯈꯇꯪ ꯇꯧ ꯇꯥꯔꯗꯤ ꯂꯤꯇꯥꯟꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯗꯤ ꯄꯥꯛ ꯂꯣꯏꯔꯣꯏꯕ ꯃꯔꯝꯗꯤ ꯑꯅꯤꯗꯣ ꯐꯝꯃꯤꯟꯅ ꯇꯥꯔꯁꯨ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯕꯨꯗꯤ ꯍꯥꯏꯀꯣ ꯑꯩꯒꯤ ꯆꯦꯝꯕꯔꯗ ꯅꯥꯒꯥꯒꯤ MLA ꯃꯌꯥꯝ ꯑꯗꯒꯤ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯁꯣꯜቭ ꯇꯧꯈꯤꯕꯅꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯕꯨ ꯅꯥꯒꯥꯒꯤ MLA ꯃꯌꯥꯝꯒ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯐꯝꯃꯤꯟꯅꯈꯤ ꯑꯗꯩ ꯀꯨꯀꯤꯁꯤꯡꯒꯁꯨ ꯄꯥꯎ ꯐꯥꯎꯅꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯜꯄ꯭ꯔꯤꯠꯁꯤꯡꯗꯨꯗꯤ MLA 10-20ꯁꯤꯅ ꯇꯧꯔꯀꯥꯟꯗ ꯍꯦ ꯅꯪ ꯀꯔꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯒ ꯅꯪꯅ ꯂꯩꯕꯥꯛꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯅꯈꯣꯏꯅ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯅꯣꯏꯅ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯥꯏꯗꯕꯤꯗ ꯍ꯭ꯌꯨꯃꯦꯟ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯃ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯋꯥꯔ ꯇꯥꯏꯝꯒꯤ ꯀꯩ ꯍꯥꯏꯅꯤꯀꯣ ꯏꯖꯔꯦꯜꯒꯤ ꯁ꯭ꯇꯥꯏꯜꯗ ꯃꯤ ꯐꯥꯖꯟꯕ ꯂꯧꯊꯣꯛꯄ ꯑꯗꯒꯤ ꯃꯗꯨꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯇꯧꯅꯕ ꯁꯨꯃꯥꯏꯅ ꯆꯠꯊ ꯂꯩ ꯇꯥꯔꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣ ꯃꯦꯀꯤꯡ ꯕꯣꯗꯤ ꯑꯃ ꯑꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯝꯕꯒꯤ ꯚꯦꯂꯨꯁꯤ ꯂꯩꯔꯛꯑꯣꯏꯕ ꯑꯗꯨꯅ ꯄ꯭ꯔꯖꯥꯅ ꯎꯁꯤꯠꯇꯕ ꯑꯦꯖꯤꯇꯦꯁꯟ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯑꯗꯩ CSOꯁꯤꯡꯅ ꯃꯣꯏꯒꯤ ꯋꯥꯁꯦ ꯇꯥꯔꯛꯇꯕ ꯁꯤꯒꯤ ꯁ꯭ꯇꯦꯖꯇ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ सरकारना डिप्यूटी सीएम अनीसी अफब तौनब हाइना थारकपने हाइ तारगदी लोगी ओइबा थबकतो कीबा लेतना पांगथोकपियो हाइबा अदुगा अखोइदसु डिस्ग्रेस तौबिरकनोबा एमएलए हुजिक लैबा यांखैगा निपान से अनी लैगिद्रे अदगी कनो अनी लैगिद्रेको अनी हांग लै 58 एमएलए से एटलीस्ट पौलेलालगा अमदुगा यादा तासु अतैदुदी एटलीस्ट प्रेजेंट ओइबिरगा मणिपुरदा हुजिक पीस लै हाइबदो पीस प्रिवेल तौनबा अखोइ होटनरी हाइबदो उटपियो हाइबनिदा सिदगी किलोमीटर 100 लापना फमगा
ꯌꯨꯝꯗꯒꯤ ꯀꯩꯅꯣ ꯁꯤ ꯋꯦꯕꯤꯅꯥꯔ ꯅꯠꯇꯦꯕ ꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯀꯣ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯋꯦꯕꯤꯅꯥꯔ ꯅꯠꯇꯦꯕ ꯀꯅꯥꯒꯨꯝꯕꯅ ꯇꯥꯛꯑꯒ ꯀꯅꯥꯅ ꯇꯥꯒꯗꯕ ꯅꯠꯇꯦꯕ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯦ ꯑꯗꯒꯤ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯅꯤꯡꯉꯤꯁꯦ ꯑꯥꯔꯒꯨꯃꯦꯟꯁꯦ ꯀꯃꯥꯏꯅ ꯄꯨꯔꯛꯏ ꯊꯤꯀꯥꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯕꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯇꯧꯔꯒ ꯄꯕ꯭ꯂꯤꯛꯀꯤ ꯑꯣꯏꯕ ꯏꯁꯨꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯤꯁꯦ ꯐꯥꯗꯅ ꯄꯨꯟꯗꯅ ꯂꯣꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯞ ꯂꯧꯈꯠꯄ ꯉꯝꯗꯕꯁꯦ ꯈꯨꯗꯛꯇ ꯂꯧꯕ ꯉꯝꯗꯕꯁꯦ ꯁꯤꯐꯥꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯒ ꯉꯝꯗꯕꯁꯤꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯕ ꯑꯗꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯄꯣꯁ ꯑꯃꯗ ꯀꯩꯅꯣ ꯃꯣꯏꯅ ꯂꯥꯛꯑꯒ ꯀꯨꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯂꯥꯛꯑꯒ ꯑꯥꯔꯃꯤ ꯚꯔꯁꯦꯁ ꯀꯨꯀꯤ ꯀꯥꯏꯅ ꯇꯧꯔꯝꯃꯤꯗꯣ ꯃꯗꯨ ꯑꯩꯈꯣꯏꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯆꯦꯂꯦꯟꯖ ꯇꯧꯕꯅꯦꯅ ꯂꯧꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯔꯃꯤ ꯚꯔꯁꯦꯁ ꯀꯨꯀꯤ ꯀꯥꯏꯅ ꯇꯧꯔꯝꯕ ꯐꯥꯎꯗ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯕꯨ ꯐꯥꯖꯤꯟꯗꯅ ꯇꯛꯊꯣꯛꯇꯅ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯇꯥꯃꯤꯟꯅꯅꯕ ꯍꯣꯠꯅꯗꯕ ꯑꯁꯤꯒꯨꯝꯕ ꯒꯣꯔꯃꯦꯟꯁꯤꯅ ꯑꯩꯈꯣꯏ ꯂꯤꯇꯥꯟꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯀꯣꯛꯍꯟꯕ ꯅꯠꯇ꯭ꯔꯒ ꯅꯣꯔꯃꯦꯂꯥꯏꯁ ꯇꯧꯅꯕ ꯄꯨꯔꯛꯄꯗ ꯈꯔ ꯃꯇꯝ ꯆꯪꯒꯅꯤ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ